Ado mayam wari se hodingai da like ka subscribe ka kit amda nambiyu ba please say amda nambiyu ba thank you adadi wari horse ka Zasalo school thenga bani naw bani namane aine hoi hom dine nang thunba halaga sara da bani sanga na jasan baje sak sab ya dine singju je khara haba khoro as babung yare hapano nang ge singju je kobi ni na yamang chi ro hongde ku chao tora soira dana hoi man do badi yam hawe kopna ju soi phajai khangde babung nang to sia chobe cho bang ngata Sabam khang dre ba ya da bane babung ai lo shalage thienge is kupna soiraga hekta hawbi type da pawna soira so hawbani ne sasalu ne vitamin ngak ni do hanu handi gi type da ya de kai da naga wodi ne lo shalo thienge iba thin number toroge hawbi ba di yam hawi da babung ado babung hoine khangaroi ne aigi ya ahobsida ne morok maru gumba da tragana khoi gi potchei changjan baje asem nai ba babung hoine di khangaroi ya tin jabagi khuna sidi ko as ima uge toy ima da nate iben bu uge toy ish khuna amni ado babung sije thamjan biramo ai hore ne school halaga ne sarage hoi thamamage ado ngai khone noi namanabi gai di kamai tawi tinaba dum nungai bro ngarang di nangbu namanabi khangnaba amta yawdi na yamna nuaitana jangi daine school da kamai tawraba namanabi kya tinaraba babung di khanam giroine as ai ni ngarang school chadu be wari do imala tamme bako as nokpada as pugli ga je pai bini khanga babung adu ingonda su karino do hayudana namada khaktang tamba ingonda na tamdaba na as adugi na te da babung di office sali dana atheng na su halai dana adu da tahu da bai wani da haigise ngarang ne school changi bado adai se karam na kan changnu no se khangre bugo class 11 gi je adane nupa sabi im lai ba masam da te na ka ga ada ayo kan da khali je kai no nupa ma phane sela ga changai jibu kari no ne nupi ga tambe school sida na khalle bugo aduga ne tawsu tawudoi ne babung ai ne changjalaga ne kairum da hange ba iyam ba haidoira inang ba haidoira tawure adudagi ne sagula ine mi iyam ba inang ba kai hairubada mangonda karim na boina mala ba jane buko as chopini babung tawni nang tawne ba namito yam thaini nang phajana mun yengaga hangba yadro nang bo as kai diwan da babung masam khukak satliba khutsa laksa tu bu kara nupi ne haidoino khunje du da khangbai wani babung aduga ne mase sawale bu ko sitira khotrya na da ai haire soigi bane ai taseng na khangda bane haibadi mase sawu phare aduga ne ai lai phaba man ne ma su science ai ju science aduga samina re class to punna ma su ahan doiba aduga tinna re babung mabu ka tina phaja ningo aduga ne phone number slong na re aduga ma su ko kai thina leiba oileme moi mama bu hoi gi mayumda yam thina na le me khoi ga su masu ai dona to khai ta ba hai ta re mama nabi myam lei mane ba magi masam ten bi kangbu ma ado moi group oina tamba da moi mapana ne moi ga tin haning da bagi to khai ta hal ko sona kan da tiji da ado mai ta roga ai ga punle ai ju phrak ta ba ma ju phrak ta ba punari je atai di group na tani da babu ibani ga ne phrak ta mi je line na pungba se mi badu ngai aduni ibana ha basundra se nang khatang ngati ba to khai taram duise mayam ama lai bani ba to khai ta ba ko aduna pangkau da ko salu pangken na tinasalu nongala pa ne se friend adum oiradabani ko ado yare wa ngangi ne pung a yore law thenge bai nang kana la ko ngai no sida sai ne gini haba nang sida phami se janga si ba classroom da tan ro sida phami se mi ma lei sakam no sida ba adu lak bran yeng mane ma se ai gi punsi gi ne kwai de yeng na ba mi sak ne hojik ai gi imung manung na lekha tari ba se ma gi marim gi ne ai ma budi lem na kak tharoi ai kai bai da kana na ka drai no ba ai chu mateng pa ke ba ai shlei ji di tau se ba ni ta manara ga ne nei khache kana no hairo ne ma school sida tambane ma lakpaga ai masak tak lakpaga ne masak to ai ngonda hairo
Ibani sangdana totlag loiri kaino. Totpada nate mahaki imung basu tanggoi tana mangan gadoribane. Bye. Ai dine mo imung tanggoi tana mangan bado. Adu di yauroige. Totpadi yauge. School sida ne khara totpado. Adu di ai haina bini kaino. Ai toge dumadi. Sakta aduga pasu pakhatli mani ne. Mokhoi imung tanggoi tana mangan ba habase. Sidi ai gi lengraba wasang ne. Aduga ne nangonda yaubiyo so aide. Kanamta dagi mating suloroi. Pakat pai nati aido hairoi daba. Adugi ne. Yare, sida ne nangi darkar kem laite. Nangi leibam thokpa adum leyo. Aidi la aroidra na khalure. Lao, matung nerosu lao. Asida lai. Haima, ada zangai shiro. Haima, asidi masak pu panam bu fuzari ne. Asidi mabuka yang param do mandro. Kari yeba. Kari haiba no hujigi do. Patabi bu mal haba. Mai masak se ubada. Mandro. Patabi mandro. Mal haba. Nang se. Tinabayam no ay do mandingo. Patabi mal haba. Masak ni kaina go iti ek tier dina. Patabi mal haba. Mal haba. Patabi. Ko ino ni. Yare lao. Adugi na ros lao. Ayaw gre. Korino class na miyam ta leho drisna. Ay na kwai nga nala azalo. Doon su leho de. As itanda ne yam talida. Kya wari dano madoy no bido na lakdo na. Doon doy na ngarang WhatsApp ta message tabada di lakdo ni school nga ta la amo. Aha bisa do ni ko na ba puro kay hayaw ri ne ba. Adugo di ba wala amdab ne ba. Lakdo no madoy no bido. Haji phawba lakde ba sinu bije. Ai thanda sumai leirongani nungairamoi gaise mai makokda khalamoiba. Bye. Soise mama pokte bina yokpa macha gi manam namdro. Namthi oninge. Is nangda na TV ma. Ai sune ngasai na haina drabni swai gi manamje. Apokpa mama na phasana na ko laktrabani na kanada karida kari haigani kari togani se khangma janate. Aduga ne Apokpi mamagi minungsido phangaktrabani ne mama nusibasu khangamoi aidi ne imado yamna nungsi masigi nupi se school sida mung thengnare haina dabana ne aidi ne mana saidagi praman tawdo na ngangi se aingonda soidan oiramgani handaksu nangai ge school amuk pulle ne ko aigi imabuna jail da lehanba aduga aigi ipabuna hagot kangkat pangamduna lehanba sina tro nang nungai se nang dine namana pana phajana ko lakta bani ne nushibado khangamoi ai dine imado yamanushi ipasu yamanushi nang di phajana ko lakta bani na madugi nuksibado khangamoroi mama mapana na ko lakta ba masado ai dinate ai di ima ipana phajana na ko liba masa amane hoi aigi ima apokpido lekhidre adubu Apopi ima da kisu hena minung chi sawa ima ama laktuna aibu soida ngamdanaba nakoliye. Aduga nangi ima na jail da leiribadadi masagi marangi matungina jail da leibane. Madubu namakto nangi nama sabi poktabiduga nangagi maramdagi thokiba ngata natro. Namaduna sidringaidadi takbitambidrabanina lamket lam haipi oline nangdi yam tawngammine. Maline sakse Masa nupi zina asuk amna jugo chaldress nadi apokpi mama di kyam jugo saram doino ba adudani laina nga tana ne asilai bakta khangri do adune hojik sina ne mappa duna ne nupi to mim thiraga ne aphau sari bani do poktabi mama duna ne nusibaga sajana dana lilla nungai bazani moi mungse as yam haina di yam tukusai haba imma Nasayam na ware. Toy, kaidoroge ba nang nagkapido? Se, engon na hero, kaidoroge ba? Oy, noy anina mangon na kadina. Kari haibagi no ba? Kari tabayam to na hero, natradine, nabani mag-apaba ora. As, bit layna na iba ora kasi dane, asigin no para no pira kang dipise, amula ataw ni. Pila ba ni?
Maram leidunane ngangise nanga sisna mathong maram khangna pap laga chabeng chabeng ngangi do kaigino ha natene nangna magi misang asuk yam sangi sibu nanga maga kali mari leinage ha natraga nuksinaira noyani gize tukuse hoi wagi wa chum ngangune nayima toba wagang sangang do school se taro kana khangaba nang nang thoi ba wangang sangang na su taksari nang se kana no haibaje karambai mu nei horopano haibase ai chapsana khangba game ko aduga ne nungsina gera nungsina roira darkar ra dista nangina to gai lege duda nakhoi ni hujik nuai ni leram ai ne oja ta pangam draba yong I he wagi wa chum ngangasi ko oja nu jaga dine panaroisi nupi ama waraga masam khangni khangdaba nangnasu aigi imung manung pullaga ngangadana nandi kyam afaba imungdagi horopano is kainomni he masi masam tembi se lao chatlauraje wayam nar tingai dane chatlaros lao ba masi gine nupa sabiye masi jong yoksleba masi june aina totpadane yawdorni school je kaba horopada ngai ni khonthi hana sardine daum te yaroi se ngasi gidine chatlase ba pata totlaga loire gai dorge lao chasla nang ngasi gidi thamira bane matungda aina kaido bangam bagi habado nang nami chide yo hey rabongi masan nupi manbi kai gi nang ngasai dagi thoida onjan na khanaba horise ai ngasai dagi ne yengi ne nang yam to na chalawro natradine afabadi yam oiroi cha oza palubadagi kidna chatkramane ado thoi yarise kapanoba ado moina ngonda kai hairaminoba aingonda ne nangi nungai ta basingdo loi hairo se hairoba don ai kona hairage ai class sangamagi nang sango ko hoi sangase ado nangi nungai ta basingdo loi namakti hayo ko aingonda la sangasla thi Thoi, ngasi di school halakpa khara thema male. Ado nawbudu ngasai dagi nanga charawani haiduna chaksa dribane. Singju su imana leiraga ne khama bane. Samina oro noeni. Aduga aigi saruti ne khawranu aidi khara sare. Chalo chathongmina oro. Ima ngasi di ai kem chanindre. Ai isase yam ware. Ai patharurage. Kaiduragi sabo isanu ngaitabro imada hayudana. Kaidorageba ima ai kesum tawdi ado nawbodo mathanda saro na hayo ai patharurage isase yam sukthare ngasai dine harau king law chatkiba isani ne kaidoba yawrajano asuk nuai tena lai sibo kana nomna kaino masoidana gi tawramane ima kaidorage akoi jena mai ka manung thong nonjalaga tumin leirisi kaigino aina chaksara slaw charawala sen kongthukpadane ma janing drena khume adom manungdagi kaido boiro janoi ma aina di thawaina chak lamna mangairago nawba sagono se se kaino ma toba male ngasai dine harau sakri duni halak pasidane yam nuai tena lai ado nang cha thoro se ayam ta hangi cho cha thoro ngasai di koi se harau school sakhibani aduga kaino man toije masana busmande hoima ai chathorage dudi thaba kaigino thoina school chaloi haise mabu masa nungai tabro kaido buno haibado nangna jangaga amta hangudana sakpudi khara sakre ado aina jangaga hangbadane kaishu tawde adum khumi masa nungai tabra na hangasu kaishum tawde adum khumi aina khanbadane tamo school da kanagumba kharana karigumba khara soidana gi mangonda hairam dawba male hoine ngarang aina my school dagi lawrubado wagi ngang dine yamna tanna ui kanagumba kharana ne karigumba khara soidana gi hairam gani ai khangi ado thaba nangna su khara yengchallo aina su ne khara yengchange hojing matam se yamna patraba jani aduga ne thoise anam yamna kanbane magi pukningi leiba wase pak haidu kandabani ado pare ai su office tong chatoine sik chatpa halaga nang adugi dress to dum chalak robo ai di thengabani ne private hospital ne haibe wani midi phanam yami ne
Hoi tamo, aina sune, kupna senage. Adu, ai si dress adum selage da. Adu tamo, thingi, chana ba tawsira. Thoje. As mi chilam radi panida. Thenga thenjalak pane. Lao chaslo. Gari park to bum sinane. Nate mi cha de tawise. Lambi na marom chin bane. Swai dik ta khama magida. Thaba, lao thenge. As mi chilam radi panida. Tamo, akhoi serial number dubu kyano? Serial number 14 ne. 7 mukti chat kramane. Kuiroida. Wabro nangbo. Ising thakero. Sing leiso roi. Yarni thakning deba. Ado tamo, mi yomangda. Ado mai harakano ba. Tambo na ngasai kakhalakpada khutka sambado. Ayam ikai jeba. Ado ai thakning adine. Ado mai harakeba. Kaiduba ikai duba. Sibu ikai ba yaba thabak laba. Natte, soire ngamen khalo. Kanada nobo watuji. Kanada nobo mangja dushi. Thaba nang yengang khor pasimane. Hojikdine soiba ngamba yadraba matamni ko yamna cheksingadaba. Sidane ikai ngai kaishum laite. Adubudi sumba tamo. Adudane mi myam leibani ne. Min hek ubada nungaitidana. Aduginida. Kaiduba ki ikai duino haibani da. Natte nang nasasi kaim tawramanu. Nasana uga siam kalammo. Aina kaiduba nang nakut kadu samdurino ba. Ha. Masidine matang matam gini ko mapam matam gi matungya ne tawgadabani. Ai loi khangba jani thaba. Tu haibaga tawbaga ne ala tawrisi yengu. Magi nupi asina makhong thangba thoktadana makhong nang mathang thangdana leire stair sida. Aduga mai nupa sina ne ikayena parpap kakhatlaga makhwang netlaga ne yengi jago mai nupi sida. Asi tusalena khalo soire ngamen khalo kanada no mangje duji. Asidi yengma nungai braba. Asi yeng nungai braba amta hayune. As tamo yanise nanga ngangnaba ngamjaponte. Chumda brasune loine hekta chumamba. Ado yare akhoi serial number to hendokhini amta yeu. Hentoi kadabi hendoktuino. Aina su yam kupna mising nasingna yengi sidi. Ikoi gisu yorani da. Ima nang jail taki karam khana tholoktoino. Nasa yamna ware ima. Ima sune athuba matamda jail sidagi thatang namba tawri hai. Tha ama makhaidi pharoi. Ima su jail sidagi ne tholadabane. Ado naikone nambu school halakbagi sida jangairo. Nangmo sai saka sarakpro. Isase ima leitebadagi mayenga yam tarame. Napadi kamai tawri. Ima sakpodi sare. Sakmaidane alu ngalaga metlaga sare. Anamba matamda henjangdi thongdre. Babungdo wasung angangdi ima. Hojik phawba sauriba male. Ima babungdo hanadagidi yamna sonjale. Adugane babungda imagi ming banbase sunga yade. Aina paluraba namituma jara adum hele. Na babungda aigi ming panba yadraba ko. Masi pumnamakse magi thaba haibi nupidana thokhaliba ngakdane. Aina jail gi tholakpa matungda mabu aina kaidoba ngambagi haibado jenghanba taredana.